Avinas amasung Anthony ki langla langzin khanghalu haiba demand tawtuna Chief Minister unaba changluba imung manunggi miyoi sing Chief Minister unaba fangkhidrei makata na khongsang kaya changsilagani haina Avinas ki mabok sapam memchana phongdoroklei thasigi mangada kangpokpida changkhibadaki ngasi fawba thiba khangtana lairakliba Avinas amasung Anthony ki marik chumba langla langzin khanghalu haiduna ngarang ayok pung taradagi imung manunggi miyoi singna Chief Minister en biren unaba chatlubada Numidangi pung tarir fawbo unahandana thamlaga athengbada unaba yararoi hairaki thawong asida pendraba imungi miyoi singna Manipur Press Club ta pangthokpa paugi mifamda sapam memchana hai ngarang ayuk pung taradagi chak chadana laklaga Chief Minister unahagani haiduna themlaga thamki numidangi pung tarir helaga unaba yararoi hairaki makoina lakliba si miyam hauduna irang sagat pa lakhiba sunate Mang krabanga ngani ke marik chumba langla langzin imung manunggi miyoi singda khangalu haiba khaktane masida chatharakiba thawong asi taraina laude maramaduna angang ani mangkibada semkiba JAC amadi miyamga punna khanaraga makhal makha kyagi khongjang changsilagani haina makhata khi akoi sidi isudugi pau khangdadana mamaga mapaga chaihe ga hen ni isudugi baramta kaptana leli baje boy no mata no du boy phakani adu boy leba ki awa gi boy bateng pangnian chongthoi na tra boy na boy mayam sigi leba ki mahut singda chongthoi na tra adu boy no phang kol le bi matam lo ji huji yam tholak ki irang aduna yam pen de handak chem na to baje akoi chupem be de aduna akoi ai bok chida khalle harubi ai bok khalle माइगी इंद चला कोई छोसाई तो के बो खलाबनी वादी छात्र बोने लाई तो ले याद रहने हाइना मम्मी कयाम जिले को एगी इमुंग जिद मनिंग मया जिद नोंमै मखन बो मखम तार कमानी इशु दो लाई तो ले यो हाइगा दिनोबा हनुबी अखोइ मरा पारगा लादेंग नगे हाइबा मतम दो आका जिदा असि छेम न काइम त ताबी दिसे करिगिनो हाइबा